State asigi luraba tanfam asida lengakna State Assembly mifam kaudriba karigino. Tha asigi taramathoida miyamgi asoba mifam ama pangthoklagani haina CPI ge National Executive Member Dr. M Narana phongdokre. Naga Pistok ki waroshin gi manungda kari yawbage haibadu miyam da khangalu haina miyam gi khongjang hanba leitre. Kabui Union gi mityang makhada Naga Pistok ki waroshin purakpada Manipur sokada wafam amata yawba yaroi haiduna tampakta khundariba kabui khulsingda faksana wakan mifam sathakre. Mafam kayadasu rally amadi wakan mifam sathakre. NSN IM ga Government of India ga sanakiba Naga Santi gi warina hojik Manipur da tangdu leitadaba miyam da samamna ba poliba asui atuba matam da ko alu amadi lengakna Naga Pistok ki manung da kari yawbage haibadu miyam da khangalu haina All Manipur Forward Bloc ki State Secretary KH Gyaneshwarna phongdokre. Manga suba Amur Falcon Festival ngasi Tamelongi Unity Stadium da Forest and Environment Minister TH Syam Kumar na hongdoktuna pangthokre. Nupi gi asib haksang ama phangkre truck na thomada ama sire. Lamda masida mayai kaba ni sasisina badage tungi yumbiril oigadoriba naha kaya gi punsi tambangam da bamong da leiri. LMS Law College ki Administrative Block amadi Principal gi Office ka ngasi MSF amadi college asigi mahirosing na solonsen kre. Ngasi pangthokani toramba college election gi scrutiny pangthokidre. LMS Law College ki election tokidaba si live active haina LMS Law College Students Union ki President S Thomas na haikre. Union ki thomising na college asigi A block ki so hangdokre. Court ki yathang thawoidaduna leingak na G Robindro Sharma bu Engineer in Chief oina order tholakpasi angakpa poi haina Jeliangrong Human Rights Protection Forum ki President Robert Gonmai na phongdokre. Thobal District ki Phundrai da leiba Phundrai High School ki Headmaster Sinba yaroi haina ngasi School adugi Students Union amadi SMDC ki kangbuna School ki gate solon sinduna School da mioi amata sanghan khidre. Pradhan Mantri Kausal Vikas Yojana PMKVY ki makhada tha ahum sathagadaba tailoring skill development training asi Film Lekai Moirang SBI office building da hogokre. Prevention and investigation of cases on human trafficking and child abuse haiba hiramda numit ini sumna sathagadaba Manipur police officials singi obe state level training program amangasi ahanba Manipur Rifles ke banquet hall da hogokre.